ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 13 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯔꯥꯙꯥ ꯂꯥꯛꯇꯨꯅ ꯂꯝ ꯋꯥꯏ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯟ ꯂꯤꯛ ꯉꯔꯥꯡꯒꯤ ꯑꯆꯥꯏꯕ ꯈꯔ ꯂꯣꯏꯁꯤꯟꯗꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯥꯗꯣꯏꯅ "ꯏꯍꯦ ꯔꯥꯙꯥ, ꯅꯪꯅ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯇꯧꯗꯅ ꯂꯩꯔꯦꯗꯅ꯫ ꯏꯅꯝꯃ, ꯁꯅꯥꯕꯨ ꯍꯧꯒꯠꯈꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯧꯒꯠꯇ꯭ꯔꯤꯌꯦ꯫ ꯇꯨꯝꯖꯔꯁꯅꯨꯗ, ꯐꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ ꯑꯩꯗꯤ ꯃꯥꯁꯦ꯫ ꯑꯉꯥꯡꯅꯤꯅ ꯍꯧꯒꯠꯅꯤꯡꯉꯝꯈꯤꯔꯣꯏ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯔꯥꯙꯥ, ꯑꯉꯥꯡꯁꯤꯕꯨ ꯃꯁꯤꯒꯤ ꯑꯉꯥꯎꯕ ꯂꯣꯌꯥꯁꯤꯅ ꯅꯝꯍꯥꯗꯅ ꯍꯦꯛ ꯄꯨꯕꯤꯔꯛꯇꯅ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯔꯨꯅꯨꯀꯣ ꯏꯅꯝꯃ, ꯑꯩꯅ ꯑꯃꯨꯛ ꯌꯥꯝ ꯊꯧꯖꯤꯟꯕꯒ ꯃꯥꯟꯈꯤꯅꯤ꯫ ꯃꯥꯜꯂꯣꯏꯍꯦ ꯅꯪꯁꯨ꯫ ꯅꯠꯇꯦ ꯏꯅꯝꯃ, ꯃꯣꯏꯒꯤ ꯁꯣ ꯍꯥꯡꯕꯗꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯅꯣ? ꯄꯨꯡ 9:30 ꯍꯥꯏꯈꯤꯕꯅꯤꯅꯦ, ꯄꯨꯡꯗꯤ ꯇꯥꯕꯨ ꯇꯥꯁꯤꯜꯂꯛꯂꯅꯤ꯫ ꯆꯥꯗꯤ ꯂꯣꯟꯈ꯭ꯔꯕ ꯏꯅꯝꯃ? ꯂꯣꯟꯗ꯭ꯔꯤꯌꯦ, ꯆꯥꯗꯣ ꯅꯪ ꯑꯝꯇ ꯂꯣꯟꯈꯠꯅꯕ ꯍꯣꯠꯅꯔꯣ꯫ ꯑꯩꯅꯦ ꯅꯪꯒꯤ ꯗꯥ ꯂꯩꯀꯨꯏ ꯁꯅꯥꯗꯣ ꯊꯥꯔꯒ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯩꯍꯜꯂꯨꯈꯤꯒꯦ꯫ ꯑꯍꯣꯏ ꯏꯅꯝꯃ꯫ ꯁꯅꯥ ꯃꯥꯗꯤ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯣ ꯚꯥꯞ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯗ꯭ꯔꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯣꯌꯥꯅ ꯅꯥꯀꯟꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ, "ꯀꯀꯥ ꯇꯥꯃꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯥꯀꯟꯁꯤꯗ ꯇꯨꯝꯃꯝꯃꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯁꯅꯥ, ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯈꯥꯏꯕ ꯍꯧꯔꯛꯂꯕ꯭ꯔꯣ? ꯑꯁ, ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯍꯦꯛ ꯇꯥꯗ꯭ꯔꯤꯗ ꯇꯧꯔꯤꯁꯤ꯫ ꯑꯣ, ꯏꯕꯥꯅꯤ ꯉꯔꯥꯡ ꯂꯨꯍꯣꯡꯉꯤꯀꯣ? ꯑꯁ, ꯑꯩꯁꯦ ꯚꯥꯞ ꯑꯃ ꯏꯆꯣꯏ ꯆꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯅꯤꯡꯁꯤꯡꯉꯕ? ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯈꯤꯒꯦ, ꯅꯪ ꯍꯧꯒꯠꯂꯗ꯭ꯔꯥ? ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯖꯥꯠꯅꯣ?" ꯐꯣꯟꯗ ꯄꯨꯡꯗꯨ ꯁꯠ ꯌꯦꯡꯉꯤ꯫ ꯄꯨꯡ 6 ꯇꯥꯔꯝꯃꯦꯅ ꯁꯤꯗꯤ, ꯐꯖꯔꯦꯕꯁꯦ꯫ ꯀꯀꯥ ꯇꯥꯃꯣꯁꯨ ꯑꯩ ꯍꯧꯗꯣꯛꯄꯤꯕ ꯌꯥꯕꯅꯦꯕꯁꯦ꯫ ꯃꯥꯕꯨ ꯑꯩꯅ ꯍꯧꯗꯣꯔꯛꯑꯣꯅꯦ, ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯃꯤ? ꯁꯦ ꯍꯧꯒꯠꯂꯣ ꯌꯥꯔꯦ, ꯆꯣ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯇꯧꯔꯣ ꯆꯠꯂꯣ꯫ ꯅꯪꯁꯨ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯔꯅꯨ ꯍꯥꯏꯕ, ꯃꯃꯥꯈꯣꯏ ꯂꯥꯛꯄꯗ ꯑꯩ ꯁꯨꯃꯥꯏꯅ ꯆꯩꯈꯥꯏꯔꯒ ꯊꯝꯕ ꯌꯥꯔꯣꯏꯃꯤ꯫ ꯁꯦꯕ, ꯍꯧꯒꯠꯂꯣꯕꯁꯦ꯫ ꯍꯣ, ꯅꯪ ꯏꯔꯨꯖꯕ ꯂꯣꯏꯔꯒꯅꯦ ꯑꯩ ꯍꯧꯒꯠꯀꯦꯁꯦ꯫ ꯑꯁ, ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦꯗ꯫ ꯁꯅꯥ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯊꯥꯗꯣꯏꯒ ꯔꯥꯙꯥꯒꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥ ꯂꯣꯟꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝ ꯋꯥꯏ ꯇꯩꯕ ꯇꯩꯗꯕ ꯃꯥ ꯐꯠ ꯆꯥꯏꯊꯔꯒ ꯑꯗꯨꯝ ꯊꯣꯔꯛꯄꯅꯤ꯫ ꯀꯨꯁꯨꯝꯁꯨ ꯑꯋꯥꯠ ꯑꯄꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯒ, "ꯕꯕꯣꯛ ꯃꯃꯥ, ꯏꯆꯦ, ꯑꯩ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ." "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯧꯁꯤꯗꯤ, ꯅꯆꯦꯒ ꯔꯥꯙꯥꯒꯅꯅꯦ ꯆꯥ ꯂꯣꯟꯕ, ꯋꯥꯏ ꯂꯝ ꯇꯩꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯨꯝ ꯇꯧꯔꯒꯅꯦ ꯍꯩꯅꯔꯛꯀꯗꯧꯕꯅꯤ ꯏꯃꯧꯁꯤꯗꯤ." ꯁꯅꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ "ꯁꯅꯥ, ꯕꯕꯥꯒꯤ ꯆꯥꯁꯦ ꯅꯪꯅ ꯈꯤꯇꯪ ꯁꯤꯗ ꯍꯥꯟꯅ ꯂꯣꯜꯂꯣꯀꯣ꯫ ꯕꯕꯥꯒꯤ ꯆꯥꯁꯦ ꯅꯪꯅ ꯂꯣꯟꯕꯗꯨꯅ ꯐꯔꯅꯤ." "ꯑꯍꯣꯏ ꯏꯆꯦ." ꯁꯅꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯂꯝꯗꯗꯤ ꯃꯩꯅꯤꯀꯣ꯫ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯅꯥ ꯃꯀꯨꯕꯣꯛꯀꯤ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯇꯞꯅ ꯄꯨꯊꯣꯔꯛꯏ꯫ "ꯄꯨꯕꯥ, ꯁꯦ ꯑꯩꯅ ꯂꯣꯟꯕ ꯆꯥꯅꯤ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ." "ꯏꯍꯦ, ꯅꯪꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯕ꯭ꯔꯅꯦ ꯍꯩ? ꯅꯍꯥꯟꯅꯤꯀꯣ ꯑꯃꯨꯛ ꯆꯦꯛꯁꯤꯜꯂꯨ ꯏꯃꯧꯁꯤꯗꯤ꯫ ꯃꯤꯅ ꯋꯥꯍꯩ ꯃꯊꯛ ꯊꯪꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ, ꯏꯁꯥꯁꯨ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤꯀꯣ." "ꯑꯍꯣꯏ ꯄꯨꯕꯥ, ꯆꯥꯗꯣ ꯍꯥꯎꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯅꯦ." ꯄꯛꯆꯧ ꯆꯥꯗꯣ ꯑꯃꯨꯛꯇꯪ ꯁꯣꯠ ꯆꯤꯡꯕꯒ, "ꯀꯩꯗꯧꯔꯒꯦ, ꯌꯥꯝ ꯍꯥꯎꯇ꯭ꯔꯕ ꯄꯨꯕꯥ?" "ꯍꯩ, ꯈꯨꯍꯥꯎ ꯑꯃꯅꯤꯅꯦ ꯏꯃꯧꯒꯤ ꯆꯥꯁꯤꯗꯤ." "ꯑꯗꯨꯅꯦꯕ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯍꯥꯎꯇ꯭ꯔꯖꯥꯠꯂꯥꯅ ꯈꯜꯂꯤꯅꯤ꯫ ꯑꯗꯣ ꯑꯦꯟꯁꯥꯡ ꯀꯔꯤ ꯆꯥꯁꯤꯒꯦ ꯄꯨꯕꯥ?" "ꯑꯃ ꯍꯦꯛꯇ ꯌꯥꯏꯗ, ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏ ꯑꯃꯒ ꯑꯃꯦꯠꯄ ꯑꯃꯒ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯅꯦꯍꯦ." "ꯇꯧꯊꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯕꯣ, ꯑꯩ ꯊꯣꯡꯒꯦ ꯌꯦꯡꯉꯣ." ꯍꯥꯏ, ꯆꯥꯛꯇꯣ ꯅꯆꯦꯅ ꯃꯔꯥꯏꯅ ꯇꯧꯖꯁꯅꯤ, ꯑꯁꯣꯝꯒꯤ ꯑꯍꯟꯁꯤꯡꯁꯨ ꯌꯧꯅꯔꯛꯂꯅꯤ, ꯈꯔ ꯀꯦꯅꯨ ꯂꯩꯌꯨꯀꯣ." "ꯑꯍꯣꯏ ꯄꯨꯕꯥ." ꯁꯅꯥ ꯃꯌꯥ ꯍꯤꯒꯠꯇꯅ ꯆꯪꯈ꯭ꯔꯦ, ꯃꯇꯧꯗꯨ ꯐꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯔꯥꯙꯥꯒ ꯁꯅꯥꯒ ꯀꯟꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯃꯥꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ "ꯁꯅꯥ, ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯁꯤꯒꯦ?" "ꯆꯦ, ꯄꯨꯕꯥꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯁꯦ ꯍꯥꯏꯌꯦ." "ꯅꯪꯕꯨ ꯊꯣꯡꯕ ꯍꯩꯕ꯭ꯔꯥꯅꯦ?" "ꯑꯍꯩꯅ, ꯑꯗꯣ ꯆꯦ ꯔꯥꯙꯥ, ꯑꯩꯅ ꯇꯥꯕꯗ ꯆꯦ ꯔꯥꯙꯥꯁꯨ ꯊꯕꯛ ꯌꯥꯝꯅ ꯐꯩ, ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯄꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯃꯗꯤ ꯂꯥꯟꯗ꯭ꯔꯣ ꯅꯪꯁꯨ? ꯑꯩꯕꯨ ꯀꯗꯥꯏꯗ ꯏꯪ ꯇꯞꯄꯤꯒꯦꯅꯦ? ꯊꯕꯛ ꯐꯩ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯌꯥꯔꯒꯦ." "ꯑꯁ, ꯆꯦ ꯁꯤꯃꯥꯕ." ꯀꯨꯁꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ, ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤꯉꯩꯗꯨꯗ꯫ "ꯏꯃꯥ, ꯊꯕꯛꯇꯣ ꯇꯞꯅ ꯇꯧꯔꯣ, ꯌꯥꯝ ꯍꯣꯕꯦ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ." "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ?
ꯍꯧꯖꯤꯛ ꯃꯤ ꯂꯥꯛꯑꯅꯤꯅ ꯍꯌꯦꯡ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯇꯧ ꯍꯥꯏꯁꯤꯕꯨ ꯀꯔꯝ ꯇꯧꯕꯅꯣ? ꯏꯃꯥ, ꯃꯣꯏꯒꯤ ꯑꯁꯣꯝꯗ ꯌꯨꯝꯊꯪꯅꯕ ꯑꯍꯟ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯔꯤ. ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯃꯦꯟꯃꯥꯟ ꯇꯥꯅ ꯂꯥꯛꯂꯒꯦꯅ ꯍꯥꯏꯔꯛꯂꯤ. ꯏꯍꯦ, ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤꯀꯣ. ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯁꯅꯥꯒꯤ ꯃꯃꯥꯅ ꯏꯃꯥꯗ ꯀꯣꯜ ꯇꯧꯕ ꯃꯥꯜꯂꯦ. ꯏꯃꯥꯅ ꯄꯥꯏꯔꯛꯇꯦꯅꯁꯨ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯑꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯦꯗꯅ. ꯑꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯣꯌꯥꯗ ꯑꯝꯇ ꯄꯥꯎꯁꯤ ꯄꯤꯔꯨꯈꯤꯒꯦ. ꯑꯁꯣꯝꯗꯅ ꯂꯨꯍꯣꯡꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯥꯏꯖꯒꯤ ꯀꯔꯃ ꯃꯅꯨꯡ ꯔꯇꯟꯁꯨ ꯍꯩꯐꯝ ꯈꯪꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯔꯇꯟꯒꯤ ꯃꯃꯥꯟꯅꯕ ꯁꯟꯖꯦꯅ ꯔꯇꯟꯕꯨ ꯊꯦꯝꯖꯤꯜꯂꯤ ꯀꯟꯅ. ꯚꯥꯏ, ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯑꯃꯠꯇ ꯌꯥꯔꯣꯏꯅꯦ. ꯆꯥꯛꯁꯨ ꯆꯥꯗꯦ ꯍꯥꯏ. ꯚꯥꯏ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ. ꯑꯩ ꯄꯣꯊꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ. ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯗꯤꯅꯦ ꯀꯔꯝ ꯇꯧꯒꯅꯤ? ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯃꯣ. ꯇꯝꯃꯤꯕꯅꯤ ꯑꯩꯁꯨ. ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯅꯗꯤ ꯌꯥꯗꯦ. ꯊꯃꯣꯏ ꯃꯥꯅꯁꯨ ꯇꯠꯇꯅ ꯑꯩꯕꯨ ꯑꯣꯠꯂꯔꯤ. ꯚꯥꯏ, ꯑꯩꯒꯤ ꯂꯥꯏꯖꯗꯣ ꯃꯥꯗꯤ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯚꯥꯏ, ꯑꯁ ꯅꯪꯒꯤ ꯃꯇꯧꯁꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃꯇ ꯈꯪꯗ꯭ꯔꯦ. ꯅꯪ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ. ꯐꯥꯖꯤꯟꯕ ꯇꯝꯃꯣ ꯚꯥꯏ. ꯀꯥꯎꯊꯣꯛꯀꯦ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯌꯦ. ꯑꯍꯤꯡꯗꯣ ꯃꯥꯅ ꯑꯩꯕꯨ ꯃꯅꯥꯛꯇ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯈꯤꯕꯅꯤ. ꯏꯐꯝꯗꯒꯤ ꯊꯥꯞꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯤꯉꯛ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ. ꯚꯥꯏ, ꯑꯩ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯌꯦ. ꯚꯥꯏ, ꯐꯔꯦꯁꯦ. ꯅꯪꯒꯤ ꯅꯇꯧꯁꯤ ꯎꯔꯒ ꯂꯥꯏꯖꯁꯨ ꯍꯦꯟꯅ ꯋꯥꯔꯝꯂꯅꯤ. ꯃꯥꯁꯨ ꯄꯣꯊꯥꯖꯁꯅꯨ. ꯅꯪꯅ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯦꯜꯂꯒ ꯃꯥꯒꯤ ꯊꯋꯥꯏꯅ ꯀꯔꯝꯅ ꯍꯔꯥꯎꯅ ꯂꯦꯟꯒꯅꯤ? ꯈꯪꯗ꯭ꯔꯦ ꯚꯥꯏ, ꯑꯩ ꯉꯥꯎꯔꯦ. ꯑꯩ ꯋꯥꯈꯜ ꯆꯣꯏꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯂꯦ. ꯗꯗꯥꯒꯤ ꯂꯥꯏꯖꯥ, ꯅꯪꯕꯨ ꯗꯗꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯄꯦꯜꯂꯕ꯭ꯔꯅꯦ? ꯈꯨꯝꯃꯣ ꯂꯥꯏꯖꯥ, ꯈꯨꯝꯃꯣ. ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯄꯤꯔꯝꯂꯒ ꯅꯪꯗꯤ ꯍꯔꯥꯎꯅ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯥ, ꯁꯤ ꯗꯗꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯂꯥꯎꯗꯅ. ꯁꯤ ꯗꯗꯥ ꯌꯥꯝꯅ ꯋꯥꯔꯦꯅꯦ. ꯅꯪꯒꯤ ꯈꯟꯕꯗ ꯗꯗꯥꯁꯦ ꯌꯥꯝ ꯋꯥꯔꯦ. ꯗꯗꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯂꯥꯎꯗꯅ. ꯚꯥꯏ, ꯁꯤ ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ. ꯏꯃꯥ ꯈꯣꯏ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯏꯃꯥꯁꯦ ꯅꯪꯅ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯁꯦ ꯄꯣꯊꯥꯔꯨꯁꯦ. ꯚꯥꯏ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯔꯦ ꯚꯥꯏ. ꯂꯣꯌꯥꯁꯨ ꯇꯟꯖꯥ ꯌꯥꯝ ꯆꯥꯗꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝ ꯍꯦꯛ ꯊꯣꯛꯏ. ꯍꯦꯂꯣ ꯔꯇꯟ. ꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ. ꯁꯔ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ ꯑꯩ ꯁꯔ. ꯁꯔꯒꯤꯗꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦꯗꯣ. ꯑꯩꯒꯤ ꯂꯥꯏꯖ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ ꯁꯔ. ꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯤ. ꯅꯨꯄꯥꯅꯕꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯃꯣ. ꯔꯇꯟꯗꯤ ꯑꯗꯨꯃꯛ ꯀꯞꯂꯤ. ꯐꯣꯟꯗꯣ ꯁꯟꯖꯦꯗ ꯁꯠ ꯄꯤꯔꯗꯨꯅ. ꯁꯔ, ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯝꯕ ꯃꯥꯜꯂꯦ. ꯁꯟꯖꯦꯔꯥ? ꯃꯥꯅꯦ ꯁꯔ. ꯐꯔꯦ, ꯅꯪꯅꯅꯦ ꯈꯔ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ. ꯑꯩꯁꯨ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯗꯤ ꯆꯪꯂꯛꯂꯗꯕꯅꯤ. ꯍꯣꯏ ꯁꯔ, ꯈꯔ ꯊꯨꯅ ꯆꯪꯕꯤꯔꯛꯑꯒ ꯑꯃꯨꯛꯇ ꯐꯥꯖꯤꯟꯕꯤꯌꯨ. ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ. ꯐꯅꯤ ꯁꯔ. ꯂꯣꯌꯥ ꯔꯇꯟꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯃꯁꯨ ꯄꯤꯔꯤ. ꯋꯥꯈꯜꯗꯨ ꯌꯥꯝ ꯃꯟꯊꯅ ꯐꯝꯗꯨꯅ ꯂꯩꯕꯅꯤ. ꯁꯅꯥꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ. ꯌꯦꯂꯣ ꯁꯨꯠꯇꯨꯒ ꯈꯨꯖꯤꯗꯨꯅꯦ ꯁꯅꯥꯗꯨꯅꯦ ꯄꯨꯔꯥ ꯃꯧꯖꯥꯎꯒ ꯃꯥꯟꯈ꯭ꯔꯦ. ꯐꯅꯦꯛꯇꯨ ꯌꯦꯞꯇꯅ ꯆꯪꯂꯛꯏ. ꯂꯣꯌꯥꯗꯤ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯃꯁꯤꯒꯤ ꯐꯅꯦꯛꯁꯦ ꯍꯨꯠ ꯂꯥꯎ ꯄꯥꯏꯔꯒ ꯂꯪꯈꯤꯅꯤꯀꯣ. ꯍꯦ, ꯉꯥꯏꯈꯣ. ꯂꯪꯒꯦꯁꯨ ꯃꯤ ꯂꯩꯇꯕ ꯖꯒꯥꯗ ꯂꯪꯉꯣ. ꯂꯪꯉꯣꯏꯌꯦ ꯀꯩꯁꯨ, ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ. ꯁꯤꯗ ꯂꯥꯎꯅꯦ. ꯇꯜꯂꯤꯀꯣ, ꯂꯥꯛꯑꯣꯏꯆꯣ. ꯂꯥꯎ ꯍꯥꯏꯔꯒ. ꯀꯩꯅꯣꯃꯦ, ꯆꯥꯛ ꯊꯣꯡꯉꯝꯃꯤꯌꯦ. ꯆꯥꯛꯈꯨꯝꯗ ꯃꯤ ꯑꯃꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯦ? ꯂꯩꯍꯧꯏ. ꯅꯣꯏ ꯑꯦꯛꯁꯇꯣ ꯂꯩꯍꯧꯏ. ꯑꯩꯒꯤ ꯑꯦꯛꯁ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯑꯣꯍꯣ, ꯔꯙꯥꯗꯣ. ꯊꯧꯔꯥꯅꯤ ꯔꯙꯥꯗꯣ. ꯆꯠꯂꯣ ꯑꯗ. ꯑꯗꯨꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯑꯦꯛꯁꯅꯤ ꯍꯥꯏꯒꯦ? ꯆꯩ ꯆꯥꯅꯤꯀꯣ ꯑꯉꯥꯡꯅ. ꯆꯠꯂꯦ ꯑꯩ. ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯌꯦꯡꯉꯨꯅꯦ. ꯂꯝꯒ ꯍꯦꯜꯂꯁꯤ ꯌꯦꯡꯉꯨꯅꯦ. ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ, ꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯣ ꯀꯩꯒꯤꯅꯣ? ꯑꯣ, ꯑꯩꯅ ꯌꯥꯝꯅ ꯌꯦꯠꯂꯤꯁꯤ ꯅꯠꯇ꯭ꯔꯣ?
ꯐꯔꯦ ꯐꯔꯦ ꯌꯦꯠꯄꯤꯔꯔꯣꯏ ꯑꯩ ꯁꯨꯛꯌꯦꯠ ꯌꯦꯠꯂꯔꯣꯏꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯃꯨꯛ ꯄꯩꯕꯒ ꯍꯧꯈꯤꯅꯦ ꯑꯩꯅꯗꯦꯀꯣ ꯑꯩ ꯂꯣꯌꯥ ꯁꯧꯁꯤꯟꯅꯔꯒ ꯃꯃꯥꯏꯗꯣ ꯑꯁꯣꯝꯗ ꯂꯩꯊꯣꯛꯂꯒ ꯂꯩ ꯁꯅꯥꯁꯨ ꯂꯣꯟꯅ ꯁꯣꯝ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯄꯣꯠꯅꯤ ꯇꯞꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯣꯌꯥꯒꯤ ꯃꯃꯥꯏ ꯈꯪꯅ ꯂꯩꯊꯣꯔꯛꯄꯅꯤ ꯁꯅꯥ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯣꯏꯃ ꯃꯈꯁꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯟꯈꯤ ꯑꯌꯣ ꯊꯥꯏꯅꯦꯍꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯤ ꯍꯥꯠꯇꯧꯔꯤꯅꯦ ꯃꯁꯦ ꯀꯨꯁꯨꯝ ꯈꯣꯏ ꯊꯥꯗꯣꯏ ꯈꯣꯏꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯍꯩ ꯅꯣꯏꯕꯣ ꯂꯣꯌꯥ ꯃꯃꯥꯏꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯔꯝꯃꯤ ꯁꯅꯥꯁꯨ ꯇꯨꯃꯤꯟ ꯂꯨꯛꯊꯔꯒ ꯂꯩ ꯁꯅꯥ ꯀꯩꯗꯧꯔꯒꯦꯅꯦ ꯍꯩ ꯏꯆꯦ ꯀꯀꯥ ꯇꯥꯃꯣꯅ ꯂꯛꯅꯕ ꯑꯗꯨꯗ ꯑꯩꯅ ꯈꯪꯃꯟꯈꯤꯗꯅ ꯃꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕ ꯍꯥ ꯍꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯧꯁꯤꯗ ꯁꯨꯝ ꯂꯛꯅꯔꯤꯁꯤꯕꯣ ꯀꯩꯅꯣꯗ ꯏꯃꯥ 이때이 이나오고 럭나봐야 되거든요. 마디 수마이나 쿠팡을 타락하니 하이버드디 에이디 가마이나 강도리게. 헤이, 떡나누니 헤이 노이보 강드레니 헤이 떠우리세. 마탕 녹ፌ 떠오르가 숨 턱나그리. 사나 기보이 강보이 떠위. 로야기 만학다 답나 펑타레이. 로야디 얌 사우나 팜리바니. 사나 숨장슬락이. 로야 게임데 턱산다나 레이. 사나 ꯂꯣꯌꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯖꯩꯅ ꯑꯃꯗ ꯄꯄꯤ ꯁꯦꯠ ꯇꯧꯔꯝꯂꯒ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯀꯀꯥ ꯇꯥꯃꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯍꯔꯥꯎꯔꯤ ꯄꯣꯠꯅꯤ ꯍꯩ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯤꯁꯦ ꯑꯃꯨꯛꯅꯦ ꯁꯤꯗꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯗ ꯁꯅꯥ ꯆꯥꯛꯈꯨꯝꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯦ ꯅꯣꯛꯐꯦꯠꯀ ꯇꯧꯏꯀꯣ ꯆꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯅꯪꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯇꯝꯃꯨꯗꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯀꯀꯥ ꯇꯥꯃꯣꯅꯅꯦ ꯂꯛꯅꯔꯛꯄ ꯑꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯃꯟꯈꯤꯗꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯨꯔꯤꯕ ꯑꯍꯥ ꯑꯗꯨꯗꯤ ꯃꯥꯗꯤ ꯁꯥꯎꯔꯛꯇ꯭ꯔꯥ ꯌꯥꯝ ꯁꯥꯎꯖꯥꯠꯅꯤ ꯁꯥꯎꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯅꯣꯛꯏꯕ ꯑꯗꯨꯕꯨꯔꯣ ꯃꯥꯅ ꯁꯥꯎꯔꯤꯉꯩꯗꯨꯗ ꯑꯩꯅ ꯄꯄꯤ ꯇꯧꯁꯤꯜꯂꯝꯕ ꯑꯗꯨꯒꯤ ꯃꯥ ꯍꯔꯥꯎꯔꯒ ꯂꯩꯍꯧꯔꯤꯕ ꯍꯩ ꯃꯤ ꯇꯥꯅꯤꯅꯦ ꯍꯩ ꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯗꯤꯕ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯆꯦ ꯅꯪꯁꯨ ꯍꯣꯏ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯗꯣ ꯃꯤ ꯇꯥꯅꯤꯀꯣ ꯋꯥ ꯉꯥꯡꯕꯗꯣ ꯌꯦꯡꯉꯒ ꯉꯥꯡꯉꯨ ꯑꯍꯣꯏ ꯆꯦ ꯑꯅꯤꯗꯣ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯔꯙꯥꯁꯨ ꯄꯦꯟꯗꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝ ꯍꯔꯥꯎꯅ ꯂꯨꯅ ꯇꯧꯈ꯭ꯔꯦ ꯁꯅꯥꯁꯨ ꯔꯙꯥꯅ ꯇꯧꯈꯤꯕꯁꯤꯡ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯣꯌꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯔꯩꯅꯥ ꯍꯔꯥꯎ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡ ꯄꯤꯕ ꯂꯥꯛꯄꯅꯤ ꯏꯅꯝꯃ ꯍꯩꯃꯥ ꯔꯩꯅꯥ ꯅꯪꯗꯤ ꯂꯨꯍꯣꯡꯕ ꯅꯪꯗ꯭ꯔꯦꯗꯅ ꯑꯁ ꯏꯅꯝꯃ ꯑꯝꯇ ꯅꯪꯍꯧꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯍꯣꯕꯤ ꯑꯁꯤꯃꯁꯨ ꯍꯦꯛꯇ ꯈꯥꯎꯌꯩ ꯇꯧꯁꯤꯟꯈꯤ ꯅꯨꯄꯤꯁꯦ ꯈꯔ ꯑꯉꯥꯡꯅꯤ ꯑꯗꯨꯅꯅꯦ ꯈꯥꯎꯌꯩ ꯇꯧꯈ꯭ꯔꯤꯗꯣ ꯑꯣ ꯃꯤꯗꯤ ꯀꯔꯝ ꯇꯧꯒꯦ ꯏꯅꯝꯃ ꯍꯣ ꯃꯤꯕꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯃꯁꯛ ꯄꯇꯧ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯃꯉꯥꯎ ꯈꯤꯇꯪꯗꯤ ꯊꯤ ꯑꯣ ꯆꯍꯤ 10-11 ꯑꯗꯨꯃꯥꯏꯅ ꯈꯦꯠꯅꯕ꯭ꯔꯣ ꯍꯣꯏ ꯂꯣꯌꯥꯅ ꯃꯉꯣꯟꯗꯒꯤꯅꯦ ꯆꯍꯤ 11ꯒ ꯊꯥ 5-6 ꯁꯨꯃꯥꯏꯅ ꯍꯟꯕꯅꯤ ꯃꯥꯗꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯀꯗꯥꯏꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯥꯔꯨꯔꯤꯖꯥꯠꯅꯣ ꯏꯅꯝꯃ 이베마 아시기 학덕더니 미시나디 하이두다 카이 하이스니고 마네 ꯌꯥꯝ ꯄꯥꯝꯈ꯭ꯔꯖꯥꯠꯂꯅꯦ ꯏꯅꯝꯃ ꯍꯣꯏ ꯑꯉꯥꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯧꯔꯔꯣꯏ ꯍꯥꯏꯗꯅꯅꯦ ꯁꯤꯈꯥꯡꯉꯩ ꯈꯥꯡꯗꯅ ꯂꯩꯈ꯭ꯔꯤꯕꯣꯅꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤꯗꯅ ꯏꯅꯝꯃ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯃꯁꯛꯇꯨꯒ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯈꯩ ꯁꯅꯥꯃꯤ ꯑꯃ ꯂꯥꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯛꯊꯔꯛ ꯇꯧꯔꯒ ꯁꯨꯝ ꯌꯦꯡꯉꯝꯃꯒ ꯄꯨꯔꯞ ꯆꯪꯒꯦ ꯇꯧꯏ ꯍꯦ ꯁꯅꯥ ꯂꯥꯎꯅꯦ ꯍꯦ ꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯛ ꯇꯥꯛꯀꯦ ꯂꯥꯎꯅꯤ ꯅꯪꯕꯣ ꯁꯅꯥ ꯌꯥꯝ ꯏꯀꯥꯏꯅ ꯇꯞꯅꯒ ꯊꯣꯔꯛꯂꯤ ꯄꯣꯠꯅꯤ ꯍꯥꯏ ꯍꯦꯜꯂꯣ ꯆꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯔꯩꯅꯥ ꯀꯧꯏ ꯑꯣ ꯆꯦ ꯌꯥꯝ ꯐꯖꯩꯀꯣ ꯊꯥꯟꯗꯣꯏꯗꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯂꯛꯂꯤ ꯍꯩꯃꯥ ꯑꯁꯤꯕꯨ ꯃꯤꯗ ꯋꯥ ꯍꯪꯉꯤꯅꯦꯌꯦ ꯂꯥꯛꯑꯣ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨꯗꯅ ꯌꯥꯔꯅꯤꯗ ꯏꯆꯦ ꯐꯝꯃꯔꯣꯏꯒꯦ ꯑꯩ ꯆꯥ ꯁꯦꯝꯃꯒꯦ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯆꯦ ꯑꯩ ꯀꯀꯥ ꯇꯥꯃꯣꯁꯨ ꯀꯧꯊꯣꯔꯛꯀꯦꯕ ꯔꯩꯅꯥ ꯏꯉꯛ ꯉꯛꯅ ꯀꯀꯥ ꯇꯥꯃꯣ ꯍꯥꯏꯔꯛꯄꯗꯨꯗ ꯏꯅꯝꯃ ꯀꯅꯥꯅꯣ ꯀꯀꯥ ꯇꯥꯃꯣ ꯍꯥꯏꯁꯤꯅ ꯅꯪꯁꯨ ꯉꯛꯄ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯂꯣꯌꯥꯗꯅꯦ ꯃꯥꯅ ꯀꯀꯥ ꯇꯥꯃꯣ ꯍꯥꯏꯁꯤ ꯍꯣꯏꯃ ꯑꯩꯗꯤ ꯁꯤꯔꯦꯗ ꯃꯥꯒꯤ ꯅꯨꯄꯥꯗꯕꯨ ꯀꯀꯥ ꯇꯥꯃꯣ ꯍꯥꯏꯁꯤꯅꯤ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯤꯍꯦ
ꯑꯗꯨꯅꯦ ꯃꯤ ꯏꯃꯥꯗꯅ ꯕꯣꯕꯣꯛ ꯃꯃꯥ ꯕꯕꯥꯗꯅ ꯄꯨꯕꯥ ꯗꯥꯆꯧꯗꯅ ꯀꯀꯥ ꯏꯇꯩ ꯀꯧꯕꯅꯤ ꯑꯩꯉꯣꯟꯗꯅ ꯅꯦꯅꯦ ꯏꯆꯦꯁꯤꯅꯤ ꯑꯩꯃ ꯑꯉꯥꯡꯅꯦ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯗ ꯁꯅꯥꯃꯣꯡ ꯍꯥꯗꯕꯤ ꯆꯪꯂꯛꯂꯒ ꯆꯥꯒ ꯂꯣꯜꯂꯤ ꯀꯟꯅ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯒ ꯂꯦꯡ ꯑꯣꯏꯒꯗꯕ ꯑꯃ ꯍꯦꯟꯕ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯏꯅꯤ ꯍꯦꯟꯕꯗꯒꯤ ꯃꯟꯗꯣꯝꯆꯥꯅ ꯆꯍꯤ 2 ꯃꯨꯛꯇꯅꯤ ꯍꯜꯂꯤꯁꯦ ꯍꯦꯟꯕꯅ ꯃꯟꯗꯣꯝꯆꯥꯗ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯨꯠꯕꯣꯜ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯅꯗꯧꯔꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯜꯂꯒ ꯏꯟꯗꯣꯝꯆꯥ ꯌꯥꯎꯅꯤꯡꯗ꯭ꯔꯣ ꯑꯥꯏ ꯀꯥꯏꯗꯅ ꯍꯥꯏꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣꯕ ꯄ꯭ꯔꯦꯛꯇꯤꯁ ꯈꯤꯇꯪꯗꯤ ꯇꯧꯈꯤꯗꯣꯏꯅꯤ 15 days ꯋꯥꯠꯂꯤꯌꯦ ꯌꯥꯎꯒꯦꯅꯦ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥꯁꯨ ꯃꯁꯤꯡ ꯊꯥꯔꯗꯣꯏꯅꯤꯀꯣ ꯁꯅꯥꯃꯨꯠ ꯑꯃꯗꯅꯤ ꯃꯥ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯈꯜꯂꯤ ꯆꯥꯒꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯍꯦꯛꯇ ꯄꯨꯊꯣꯔꯛꯄꯅꯤ ꯂꯣꯌꯥꯁꯨ ꯔꯥꯏꯅꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯝꯃꯤ ꯆꯦ ꯁꯤ ꯆꯥ ꯄꯥꯏꯁꯦ ꯊꯝꯃꯣ ꯁꯤꯗ ꯁꯤ ꯀꯀꯥ ꯇꯥꯃꯣꯒꯤ ꯂꯣꯌꯥ ꯂꯣꯟꯅ ꯁꯣꯟꯊꯥꯡꯗꯅ ꯅꯪꯒꯤ ꯀꯀꯥ ꯇꯥꯃꯣꯗꯣ ꯇꯧꯔꯛꯀꯅꯣꯃꯤ ꯃꯤ ꯃꯃꯥꯡꯁꯤꯗ ꯇꯥꯃꯣ ꯑꯗꯨꯝ ꯀꯧ ꯍꯥꯏꯕꯅꯤ ꯁꯅꯥ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯁ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯍꯩꯅꯗꯦ ꯍꯥꯏꯕ ꯃꯤꯕꯨ ꯈꯪꯁꯦꯝ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯗꯨꯕꯨ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯑꯩ ꯇꯜꯂꯤꯀꯣ ꯂꯣꯌꯥ ꯏꯀꯥꯏꯔꯞ ꯍꯦꯛ ꯇꯧꯏ ꯔꯥꯏꯅꯥ ꯆꯥꯗꯣ ꯊꯛꯆꯤꯜꯂꯨ ꯍꯣꯏꯗ ꯊꯛꯀꯤ ꯑꯩ ꯔꯥꯏꯅꯥ ꯆꯥꯗꯣ ꯁꯨꯝ ꯊꯛꯅ ꯂꯣꯌꯥ ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔꯦꯗ ꯃꯔꯝ ꯃꯣꯛꯄꯤ ꯁꯅꯥꯒꯨꯝꯕꯤ ꯑꯃ ꯅꯪꯒꯤ ꯑꯣꯏꯅ ꯐꯪꯖꯔꯦꯗꯅ ꯗꯥꯎꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯆꯦ ꯆꯥꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯩꯌꯦ ꯅꯪꯗꯤ ꯆꯥ ꯂꯣꯟꯕꯒꯁꯦ ꯍꯩꯕꯅꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯨꯅꯦ ꯌꯥꯝꯅ ꯍꯩ ꯃꯥꯗꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯧ ꯑꯅꯨꯡꯕꯤꯒꯤ ꯈꯨꯠ ꯌꯦꯡꯕꯅ ꯐꯔ ꯃꯥꯜꯂꯦ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯦꯛ ꯍꯜꯂꯣ ꯁꯅꯥ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯃꯥꯅ ꯁꯨꯝ ꯐꯝꯕꯗꯣ ꯐꯝꯐꯝ ꯈꯪꯗꯕꯤꯗ ꯂꯩꯕꯗꯣ ꯂꯣꯌꯥꯅ ꯎꯕꯗꯩ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯁꯅꯥ ꯂꯣꯌꯥꯅ ꯍꯪꯉꯛꯄꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅꯒ ꯑꯗꯨꯕꯨꯔꯣ ꯀꯀꯥ ꯇꯥꯃꯣ ꯑꯩ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯔꯨꯒꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯀꯅꯥꯒ ꯁꯥꯟꯅꯔꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯍꯦꯟꯕꯅ ꯍꯧꯔꯝꯃꯤꯅꯤ ꯃꯤꯡꯁꯨ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁ ꯌꯥꯎꯒꯦꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯅꯥ ꯃꯤ ꯃꯤꯡ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯀꯀꯥ ꯇꯥꯃꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯤ ꯂꯩꯌꯨ ꯆꯕꯦꯠ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯅꯆꯤꯟ ꯃꯆꯥꯗꯣ ꯐꯨꯠꯆꯤꯜꯂꯒꯅꯦ ꯏꯁꯤꯡꯗ ꯊꯥꯗꯧ ꯍꯥꯏꯕ꯭ꯔో ꯀꯔꯤꯅꯣꯅꯦ ꯍꯩ ꯂꯣꯌꯥ ꯑꯉꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯤꯔꯤꯗꯨꯕꯣ ꯇꯞꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕꯤꯕ ꯌꯥꯕ ꯋꯥꯟꯗꯨꯗ ꯁꯅꯥ ꯃꯅꯨꯡꯗ ꯄꯦꯔꯤ ꯇꯧꯔꯒ ꯆꯪꯈ꯭ꯔꯦ ꯏꯍꯦ ꯂꯣꯌꯥ ꯅꯪꯁꯤꯗꯤꯕꯀꯣ ꯑꯉꯥꯡꯁꯤ ꯀꯞꯀꯦ ꯇꯧꯔꯒ ꯆꯪꯈ꯭ꯔꯦꯃꯤ ꯏꯇꯩꯃ ꯑꯁꯤꯕꯨ ꯆꯨꯠ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯕꯣꯜ ꯁꯥꯟꯅꯒꯦ ꯍꯥꯏꯁꯤꯕꯨ ꯃꯧꯃꯥꯅ ꯁꯥꯟꯅꯗ꯭ꯔꯁꯅꯨ ꯀꯩꯅꯣꯅꯦ ꯅꯪꯗꯤ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯧꯕꯤꯌꯨ ꯍꯥꯏꯒꯦꯅꯦ ꯑꯁ ꯏꯇꯩꯃ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯉꯥꯡꯁꯤ ꯀꯞꯄꯒ ꯆꯪꯈ꯭ꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯔꯥꯏꯅꯥ ꯁꯨꯝ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯑꯃꯨꯛꯇ ꯊꯦꯝꯃꯨꯈꯤꯒꯦ ꯏꯅꯝꯃ ꯊꯥꯗꯣꯏꯅ ꯃꯥ ꯊꯦꯝꯕ ꯆꯪꯉꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗꯨꯗ ꯃꯃꯥꯗ ꯅꯩ ꯂꯩꯔꯝꯂꯤ ꯏꯃꯥ ꯁꯤ ꯕꯣꯕꯣꯛ ꯃꯃꯥ ꯑꯩ ꯌꯥꯎꯔꯨꯒꯦꯕ ꯁꯦꯕ ꯍꯣꯏ ꯍꯥꯏꯌꯣꯕ ꯕꯣꯕꯣꯛ ꯃꯃꯥ ꯏꯍꯦ ꯁꯅꯥ ꯅꯪ ꯃꯧꯅꯤꯅꯦ ꯍꯩ ꯑꯁ ꯕꯣꯕꯣꯛ ꯃꯃꯥ ꯃꯧ ꯑꯣꯏꯔꯒ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯂꯩꯇꯦꯗ ꯑꯩꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯄꯨꯕꯥꯁꯤꯅ ꯆꯩꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤꯕ ꯄꯨꯕꯥꯒꯤꯕꯨ ꯑꯩꯅ ꯍꯥꯏꯗꯪꯒꯤꯕ ꯕꯣꯕꯣꯛ ꯃꯃꯥꯅ ꯌꯥꯕꯤꯌꯣꯕ ꯁꯦꯕ ꯌꯥꯕꯤꯌꯣꯕ ꯍꯣꯏ ꯄꯨꯄꯨ ꯕꯕꯥꯗꯣ ꯅꯪꯅ ꯌꯥꯅꯕ ꯉꯥꯡꯅꯖꯔꯣꯀꯣ ꯍꯣꯏ ꯁꯅꯥ ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯣꯌꯥꯅ ꯊꯤꯅ ꯆꯩꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯝꯃꯤ ꯀꯩꯒꯤꯅꯣꯅꯦ ꯍꯩꯃꯥꯗꯦ ꯂꯣꯌꯥꯅꯅꯦ ꯑꯉꯥꯡꯁꯦ ꯊꯤꯅꯁꯨ ꯉꯥꯡꯕꯤꯈ꯭ꯔꯦ ꯏꯃꯥ ꯀꯔꯤꯒꯤꯅꯣꯅꯦ ꯍꯩꯃꯥꯗꯦ ꯕꯣꯜ ꯁꯥꯟꯅꯒꯦꯅ ꯇꯛꯄꯗꯨꯗ ꯂꯥꯎꯊꯠꯈ꯭ꯔꯕꯅꯦ ꯏꯃꯥ ꯃꯥꯁꯨ ꯑꯗꯨꯗꯤ ꯍꯛꯃꯟꯗ꯭ꯔꯣ ꯑꯉꯥꯡꯁꯤꯗ ꯈꯪꯗꯦ ꯏꯃꯥ ꯑꯩꯅꯁꯨ ꯉꯥꯡꯈ꯭ꯔꯕꯅꯦ ꯑꯉꯥꯡꯁꯦ ꯁꯥꯟꯅꯗꯧꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯂꯧꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯩ ꯇꯧꯒꯦ ꯃꯁꯤ ꯁꯅꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯇꯨꯝꯅꯤꯟꯅꯒ ꯐꯝꯁꯤꯟꯅꯩ ꯀꯩꯗꯧꯔꯒꯦꯅꯦ ꯍꯦ ꯏꯆꯥꯕꯣ ꯕꯨꯕꯥ ꯀꯀꯥ ꯇꯥꯃꯣꯅ ꯆꯩꯔꯤꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯏꯃꯧꯗ ꯆꯩꯕꯤꯔꯤꯕ
ꯑꯗꯨꯕꯨꯔꯣ ꯑꯩꯅꯅꯦ ꯕꯣꯜ ꯁꯥꯟꯅꯒꯦ ꯍꯥꯏꯔꯨꯕꯩ ꯑꯍꯥ ꯅꯪꯕꯨ ꯕꯣꯜ ꯁꯥꯟꯅꯅꯤꯡꯕ꯭ꯔꯅꯦ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯄꯨꯕꯥ ꯑꯩꯗꯤ ꯕꯣꯜꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯣ ꯑꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯅꯤꯡꯉꯦꯕ ꯌꯥꯎꯔꯨꯒꯦꯀꯣ ꯑꯩꯈꯣꯏ ꯍꯦꯟꯕꯒ ꯁꯥꯟꯅꯃꯤꯟꯅꯗꯣꯏꯅꯦꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯁꯥꯟꯅꯅꯤꯡꯕ꯭ꯔꯅꯦ ꯑꯁ ꯄꯨꯕꯥꯁꯤꯗꯤꯕ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯒ ꯄꯛꯆꯥꯎ ꯀꯔꯤ ꯈꯨꯝꯒꯗꯣꯏꯅꯣ ꯈꯨꯝꯐꯝ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕ ꯁꯅꯥ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯄꯣꯠꯅꯤ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯏ ꯉꯁꯩ ꯇꯦꯛꯈ꯭ꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯂꯤ ꯀꯥꯏꯅꯒ ꯀꯩꯅꯣ ꯅꯪꯕꯨ ꯀꯞꯄꯒ ꯆꯠꯈꯤꯗꯥꯏꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯣ ꯅꯨꯡꯁꯤꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯍꯩꯃꯥ ꯁꯥꯎꯔꯤꯔꯣ ꯅꯪꯒꯤꯁꯦ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯁꯥꯎꯅꯤꯡꯉ ꯁꯥꯎꯅꯤ ꯁꯥꯎꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ ꯑꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯅ ꯃꯁꯦ ꯅꯠꯇꯦ ꯅꯪꯅ ꯕꯣꯜ ꯁꯥꯟꯅꯒꯦꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯣꯔꯤꯕꯕ ꯏꯃꯥꯈꯣꯏ ꯕꯕꯥꯈꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯦ ꯌꯥꯖꯔꯕꯗꯣ ꯕꯣꯕꯣꯛ ꯃꯃꯥꯅꯁꯨ ꯄꯨꯕꯥꯅꯁꯨ ꯑꯅꯤꯃꯛꯅ ꯌꯥꯔꯦ ꯀꯔꯤ ꯅꯪꯗꯤ ꯕꯕꯥꯗꯁꯨ ꯍꯥꯏꯔꯨꯕ ꯇꯧꯏꯁꯦ ꯍꯣꯏ ꯍꯥꯏꯔꯨꯔꯦ ꯌꯥꯁꯨ ꯌꯥꯔꯛꯏꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯀꯔꯤꯅꯣꯅ ꯇꯧꯗꯣꯏꯁꯤꯕꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯄꯤꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝꯗꯣ ꯅꯠꯇꯦ ꯅꯨꯄꯤꯕꯨ ꯄꯨꯈꯠꯄꯒꯤ ꯃꯇꯝꯗꯨꯅꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯂꯣꯌꯥ ꯅꯪ ꯂꯣꯏꯔꯦꯀꯣ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨ ꯍꯦꯛ ꯌꯧꯔꯦ ꯍꯥꯏꯁꯤꯅꯦ ꯅꯪ ꯂꯣꯏꯔꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯅꯪ ꯆꯥꯛꯂꯛꯄ꯭ꯔꯥ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯂꯣꯌꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯟꯅꯕ ꯑꯗꯨꯝ ꯍꯦꯛꯇ ꯆꯠꯈꯤ ꯂꯣꯌꯥ ꯒ꯭ꯌꯥꯟꯒ ꯃꯝꯂꯤ ꯔꯙꯥꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯁꯅꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯛꯇ ꯊꯣꯛꯈꯤ ꯀꯔꯝꯕ ꯊꯣꯛꯂꯒꯕ